लंगथबाल कुंजदा लैनुंग तौबदा ग्यास कापखलखिबा अदुगी मनाक्ता लैबा मियामना चेक्सिन लैनबा डीसी इम्फाल वेस्टना खंगनख्रे पाव असे ngasi nungthil phongkiba kanglaipa ki maira pause dagi lokhotchabane ngarang numidang pung taruk lom taba matamda langthawal kunja wang laikai da leiba yum amada ising singkhanaba leinung tawbada gyas amadi leinang sing kapkhalakhiba thodok adugi matangda manak nakpada leiba miyamna section na leinaba district magistrate Imphal West na order ama thokre district magistrate TS Kiran Kumar na thokiba order adugi matungin na yurembam manihar kauba miyoy amagi yumgi manungda lainunggi ising chingkhanaba honabada khangawdana makhol hauna gyas amadi lainang sing mathaklomda fit kunthra rom wangna kapkhalakhiba thodok adu state disaster response force amadi atai mari lainaba technical staff sing na yengsil maram asina thodok asigi chapchaba maram ama khangdriba phawba meter chamagi akoibada leiba hana azmanaba covid-19 narubadagi faraklava apikpa angang sing pokpada ngairiba angang sing yauna mirolibi mama oigadawribi singna khara safagadaba mafam singda hongdoktuna lainaba order asida khangalakle masiga loina na hairiba mafam adugi akoibada hauramba ensang napi sing thakpa chaba tawbiganu haina order asida palle hayeng nungthil class 12 exam haidoklaga ne pawasi ngasi nungthil phongkiba kangla paw se dagi lokhatchabane haukiba February 18 dagi March 12 fauba mahairoi lising kuntraga mathoi chahumga yankhai mathoi na saruk yaduna center chamaga taramathoi da pangthokiba Council of Higher Secondary Education Manipur kosem na loba class 12 examination gi fal hayeng nungthil haidoklagani haina kosem dagi fangba paw amana haire kangpokpi da total shutdown chathakre pawasi ngasi nungthil phongkiba pandam pawse dagi lokhatchabane kangpokpi police station gi personnel mari faraga tamthina phurakpagi mayokta Committee on Tribal Unity kotuna pungkun mari ge total shutdown Kangpokpi district ki mafam sing da sathaba haukhre sakhang daba sing na faraga tamthina phurakle haiba police personnel sing adude Ram Bahadur Karke chahi kuntra ga mari Ramesh Budathoke chahi kuntra Manoj Khatiwada chahi kuntra ga mari amade MD Tas Khan chahi kunga mapan ne Miyoi mari asina ngarang Imphal dagi makhoina posting leidiba Kangpokpi police station tamna lakpagi lambi da khulai paiba sing aduna faraga mamai mamit punsinduna mafam amada puraga phurakibani haire tungda makhoibu khongam pat ki mafam amada thadoklamkhibane loina na sokpa sing hojik Kangpokpi Christian Hospital da leiri haire thawong asibu yaningdaba phongdoktuna chenariba sing phaduna puthokadabani haiba demand tawraduna ngarang ahing nongyai dagi hauduna kotuna Kangpokpi district ta pungkun mari ge total shutdown lauthokibane nakal amaromda Kuki Student Organization Sadar Hills ki maikei dagi su thawdok adubu yaningdaba phongdorokle asigumba thawong asina hojik leiriba laingak ase mathong maram khangdre michamgi punsi ngakpa ngamdre haiba takpane khudakta chenariba sing thidoktuna matik chaba sairak pinaba laingak na thabak paikhatgadabani haina su phongdorokle